ꯑꯩꯈꯣꯏꯁꯤ ꯉꯥ ꯌꯥꯏꯕꯒꯤ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯈꯔꯥꯏ ꯉꯥꯛꯇꯅꯤꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯏꯅꯦ ꯑꯃꯒꯤ ꯉꯥ ꯌꯥꯏꯐꯝꯗ ꯆꯪꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝꯒ ꯍꯥꯏꯇꯥꯔꯦ ꯉꯥ ꯂꯩꯁꯦꯅ ꯆꯪꯃꯤꯟꯅꯕꯅꯦ ꯃꯐꯝꯗꯤ ꯀꯣꯟꯅ ꯍꯥꯏꯗꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏ ꯏꯅꯦ ꯑꯃꯒꯤꯅꯤ ꯉꯥ ꯌꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔꯥꯏ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯁꯤꯗ ꯂꯩꯔꯦ ꯃꯐꯝꯅ ꯋꯥꯎ ꯌꯥꯏꯔꯤ ꯃꯌꯥꯝꯁꯤ ꯃꯊꯪ ꯃꯔꯣꯟ ꯀꯥꯡꯁꯣꯏ ꯆꯥꯕ ꯌꯥꯕ ꯏꯔꯣꯜꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯉꯥ ꯉꯥꯛꯇꯅꯤ ꯋꯥ ꯉꯥ ꯑꯌꯥꯏ ꯃꯌꯥꯝꯁꯦ ꯎꯀꯥꯕꯤ ꯑꯌꯥꯏꯕ ꯉꯥꯛꯇꯅꯤꯍꯦ ꯍꯧꯖꯤꯛ ꯌꯥꯏꯔꯤꯕ ꯉꯥꯁꯤꯅ ꯁꯤꯅꯦ ꯁꯤ ꯀꯩ ꯉꯥꯃꯨ ꯉꯥꯛꯇ꯭ꯔꯣ ꯁꯤꯅ ꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯉꯥꯃꯨ ꯑꯆꯧꯕ ꯌꯥꯎꯔꯤꯅꯦ ꯉꯥꯃꯨ ꯉꯥꯛꯇꯅꯤꯅꯦ ꯁꯤꯅ ꯎꯀꯥꯕꯤ ꯍꯧꯖꯤꯛ ꯑꯍꯤꯡꯕꯗꯒꯤ ꯍꯥꯠꯂꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯏꯕ ꯍꯧꯔꯛꯑꯕ ꯉꯥ ꯉꯥꯛꯇꯅꯤ ꯁꯤꯗꯁꯨ ꯌꯥꯝ ꯂꯩꯔꯦ ꯑꯌꯥꯏꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯃꯐꯝꯁꯦ ꯀꯣꯟꯅ ꯍꯥꯏꯗꯣꯛꯆꯔꯛꯀꯦ ꯉꯥ ꯑꯌꯥꯏꯕ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯂꯩꯔꯦ ꯌꯥꯏꯒꯗꯕ ꯉꯥꯀꯨꯞ ꯁꯤꯗ ꯆꯦꯔꯪꯗ ꯌꯥꯎꯔꯤꯁꯦ ꯌꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏ ꯌꯥꯏꯒꯗꯧꯔꯕ ꯉꯥ ꯁꯤꯗ ꯂꯩꯔꯤꯕ ꯌꯥꯏꯒꯗꯕ ꯉꯥꯀꯨꯞꯁꯤꯡ ꯁꯤꯗꯁꯨ ꯍꯧꯖꯤꯛ ꯌꯥꯏꯒꯗꯕ ꯉꯥ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯁꯨ ꯉꯥꯀꯨꯞꯅꯦ ꯁꯤꯅ ꯃꯌꯥꯝ ꯌꯥꯏꯒꯗꯕ ꯉꯥ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏ ꯏꯅꯦ ꯑꯃꯒꯤꯅꯦ ꯑꯗꯨ ꯃꯐꯝꯗꯤ ꯀꯣꯟꯅ ꯍꯥꯏꯖꯔꯛꯀꯦ ꯉꯥ ꯂꯩꯕ ꯂꯥꯛꯃꯤꯟꯅꯕ ꯈꯞꯄꯤꯌꯦ ꯉꯥꯁꯦ ꯌꯥꯏꯔꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯃꯔꯣꯟ ꯌꯥꯏꯔꯤꯁꯦ ꯉꯥ ꯌꯥꯏꯕ ꯂꯧꯗꯩ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏ ꯑꯍꯟ ꯁꯤ ꯂꯩꯔꯦ sida lere mꯊꯪ ꯃꯔꯣꯟ sida lere isꯤꯡꯁꯤ ꯐꯖꯅ ꯏꯟꯁꯤꯜꯂꯦ ꯑꯩꯈꯣꯏ ꯏꯅꯦꯁꯤꯅ ꯉꯥ ꯌꯥꯏꯐꯝꯗ ꯆꯪꯉꯛꯏꯅꯦ ꯌꯦꯟꯁꯤꯁꯨ ꯃꯥꯅ ꯌꯥꯏꯕ ꯌꯥꯎꯖꯩꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯥ ꯌꯦꯡꯕ ꯆꯠꯄ ꯃꯐꯝꯗꯣ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯆꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯆꯠꯄꯗꯤ ꯂꯨꯍꯣꯡꯕ ꯑꯃ ꯇꯁꯦꯡꯅ ꯆꯠꯄꯅꯤ ꯃꯐꯝꯅ ꯑꯩꯈꯣꯏ ꯈꯦꯡꯃꯜ ꯂꯩꯁꯥꯟꯊꯦꯝ ꯈꯣꯡ ꯃꯅꯨꯡ ꯍꯥꯏꯕꯗꯣ ꯂꯩꯁꯥꯟꯊꯦꯝ ꯈꯣꯡ ꯃꯅꯨꯡꯗꯅꯤ ꯑꯗ ꯉꯥꯁꯦ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯐꯖꯅ ꯌꯥꯏꯔ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯉꯥꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯔ ꯂꯩꯕꯗꯤ ꯂꯩꯗ꯭ꯔꯤ ꯉꯥꯗꯣ ꯃꯨꯜꯍꯧꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯪꯉꯒ ꯂꯩꯔꯒꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯉꯥ ꯑꯍꯥꯎꯕ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯆꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯃꯃꯜꯒꯤꯗꯤ ꯍꯣꯏ ꯈꯔ ꯑꯗꯨꯝ ꯀꯩꯊꯦꯜꯒ ꯕꯖꯥꯔꯒ ꯍꯥꯏꯇꯥꯔꯦ ꯀꯩꯊꯦꯜ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯔꯅꯤ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯃꯍꯥꯎ ꯇꯪꯕꯤꯌꯨ ꯑꯩꯈꯣꯏꯗ ꯍꯣꯔꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯍꯥꯎ ꯇꯪꯗꯣꯔꯦ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯃꯍꯥꯎ ꯇꯪꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ